Yaoshang Kumhei na lakpada mamangaidagi hauna chatnaduna laklaba Aber Teinaba Thouri Thatpa Amadi ising hainabana chingba kaya asidagi Natheiduna lamdam masigi tampaki mafam kayada nimit mangani chupna sports amadi entertainment program sing pangthoknari masina chahi khudingi Yaoshang Kumhei na lakpada angang singda sana khotnabagi Kumhei yaurakle haibagi mayon amada humduna punabasu hotnari chahi amada amuktang lakpa Yaoshang Kumhei ga iroinana Manipurgi mafam kayada khungang kayada laikai kayada sports amadi entertainment program sing pangthoknarakpaga loinana ngasi numit mangani mapung phare ngasi hozi Imphal tujena lariba mafam asi Thouri district ki manung chanba Karambikok mamang laikai gi Young Challenges Club ki sanabungdani mafam asidana karam masana karam event sing pangthokle habadu mayam pumnamak miing taminasi Mai thằng đối với mi dịch là hoa ngang qua hai bờ đô dịch tàu biu hoa ngang qua mi biu ở đây đấy hai bờ mi dịch đó phải disqualify lại cái này căng đề xin căng vào yam nó cũng là sung yên ấy yam nó cũng là isal phải gì xin căng đó yam nó cũng là yên ấy ta bạn tay mà xin thôi nhau đôi và bằng cái phần đôi này ai khôi gì yam nó phật ai cái của mình tăng ai giờ cái ai khôi gì xin căng bật thì nhau có sức lấy sức nó là cái gì Tholo. Video ko ako'y first second third ako'y minilo ito ako'y Mekoy ini juga sukan kita. Jadi ako'y nagkadagin ako'y kita masing program yang masing Manipurda amuktang lakpa chahi amada amuk khatang lakpa Yaoshang numit mangani pangthokpa Yaoshang haba Kumhei asida Manipurgi tampak khuding makta habadi tampaki lamsing asida sana khonabagi ihau ama lakpa habasi yamna aphaba wakhaloni haina khanjei habadi Yaoshang se amuktang haba Yaoshang se hek pulabadi mafam khuding makta sana khonabagi competition program ama la ani haina angasi wakhalon chelhan mamasi yamna aphaba khongthangni maramna ngasigi mafam asida siliba club ki siliba committee ki maikai dagi amadi sports ji yauriba mayam singi maikai dagi kari fongdong ningli makoi gi wakhalon na kari leire habasu mayam puna khangminasi chahi amada amuktang lakpa Yaoshang Kumhei no mangani pangthokpa Yaoshang Kumhei asida Aber Teinaba Thouri Thatpa phimunaba puna asigi nakoina na sana khonabagi ho malakpa yamna afaba khongthang amani haina khanjai aduda ngasi Young Challenges Club na pangthokliba sports ki thoram asida hana leramba Yaoshang Kumhei ga anauba honglakliba sports ki culture asiga marakta leba khenaba si somgi wakhalonda kari phongdokningbagi sina maromda koigi sport tawbasina ko sen thungi phibam da jo leijadaba kaino da ju ko koigi paisa nungsa paijadaba mi da ju koi paisa tinghandre adagi sana khonaba pamjaba koigi karu lekai sida pamjaba mayam ju leiriba ko adu da ju phare adagi maromda ga koi khangde aigi mota dine ko sport tawbasina ne 99% phare na khale aigi moloin hajarabada Young Challenges Club na pangthokliba sports ki sida maugi event adagi angagi event mayam su pangtholi sida somna ninena karam ba event sing di pa saruk yawi khrabagi aije kanada koi kendan puraga mai mulandanaba khonabado adudaju fast tagre
aduga mu phas ani maga tha kano amana group ki oibani ko group ki oibada amasu lawre aduga phas ani ga ahum prize ahum se katang di lawe aduga masana di manga to di yaujaba ahum katang di lauje ai fa hele pa 1 Ahanbada somgi ming laifam Amadi Young Challengers Club sida kari oibano habado hayu aije karimi khong mamang lekai digine ado ai YCC club ki oina president oina leijabne adongi ming o ai pijam dayananda oda chahi khuding ki oina chahi amagi oina amuktang lakpa numin mangani pangthokpa Yaoshang gi kumhei asida angang singna sorok ta thoktuna Thouri Thatpa Selmunba Amadi Phimunba sing pumna ma asigi na koina na sana khona bagi ihawama angang singda chuhanba haibase yamna afaba khongthang amani aduda hanak chahi gi oina YCC club na pangthok piriba numin mangani chumna pangthok piriba sports ki event sports ki thauram asida angang singbu Sel Thatpa Phimunba Aber Taiba pumna mak asidagi kaya mung yamna mayon leiba ngambirabagi amadi kadai fawba yongna phibam se leiribagi habdo fongdokpiyo khoigi hojik leiriba angang nupi masa mo sung nupa masa je ayamana khoigi sports da saru yabi ado akhoina ju laikai da hana awareness pb bane pb do gi matungi na moje khoi lambi da satpa de pesa thatpa koi ba satpa de sports da na mana loi changjambire masigi da makcha laikai jo khoi thagat pa phundok chari the YCC club na pangthok hojik pangthok liba sports ki thoramase asida event karam event sing di pangthok khage akoi je football pangthok re adai di akoi gi bon ne khai bi angang gi ko adai di akoi gi hojik chula phu ka bi tawdori aduga atop topa kenu gi painting gi ju pangthok chagre hai tare halanka no misida khoi laikai ji mayam ji khonggang ji punna pullaga haide mathang torok pa ju hena mi tin bo ina ba awareness ma ju oina hayeng no misida khoi nungda waram ji da loina jen jagani adi karen bi khoki khunja singda angang singda awareness pibi gani habise yamna faba wafamni nuka Imphal du dingi makai da gi thagat phongdok chari